ꯇꯟꯖꯥꯁꯤꯒ ꯁꯥꯔꯤ ꯌꯦꯡꯉꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯥꯎꯅꯤꯡꯉꯤ ꯍꯧꯖꯤꯛ ꯏꯕ ꯍꯩꯕꯗ ꯍꯩꯇꯦ ꯍꯩꯇꯦ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪꯅꯒ ꯇꯟꯒ ꯆꯤꯛꯀꯟ ꯊꯣꯡꯕꯒ ꯇꯧꯔꯦ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯥꯛ ꯈꯔ ꯂꯩ ꯑꯗꯨꯒ ꯑꯩ ꯈꯔ ꯆꯥꯔꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃꯗꯤ ꯃꯦꯠꯀꯅꯤꯍꯦ ꯃꯣꯏꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯗ꯭ꯔꯦ ꯑꯩꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯅꯣꯛꯇꯣ ꯈꯤꯇꯪꯒ ꯊꯥꯕ ꯑꯃꯒ ꯂꯧꯁꯜꯂꯣ ꯀꯃꯦꯟ ꯏꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯂꯧꯔꯗꯕꯅꯤ ꯂꯥꯏꯛ ꯅꯝꯃꯣ ꯂꯥꯏꯛ ꯅꯝꯃꯣ ꯁꯥꯔꯒꯤ ꯅꯣꯏ ꯀꯔꯤ ꯆꯥꯔꯒꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯏꯔꯛꯎ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯛꯎ ꯆꯥꯛ ꯆꯥꯗꯤ ꯂꯩꯇꯕꯒꯤ ꯍꯣꯏ ꯍꯣꯏ ꯅꯪꯗꯤ ꯂꯥꯏꯔꯕꯅꯤꯅ ꯂꯥꯏꯔꯕꯤ ꯂꯥꯏꯔꯕꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯒꯗꯣꯏꯅꯣ ꯊꯦꯡꯀ꯭ꯌꯨ 99 ꯃꯦꯝꯕꯔꯁ ꯄ꯭ꯂꯤꯖ ꯁꯞꯁꯀ꯭ꯔꯥꯏꯞ ꯃꯥꯏ ꯆꯦꯅꯦꯜ ꯁꯞꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯕꯤꯔꯝꯃꯣ ꯇꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯕꯣꯟꯙꯨ ꯂꯥꯛꯑꯦ ꯑꯗꯨ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝꯅ ꯋꯥꯏ ꯆꯥꯏ ꯑꯗꯨ ꯑꯇꯩ ꯊꯣꯛꯆꯣꯝ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯕꯤꯃꯣꯜꯅ ꯍꯥꯏ ꯍꯥꯏꯔꯦ ꯊꯣꯛꯆꯣꯝ ꯈꯔꯇꯒ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣ ꯊꯣꯛꯆꯣꯝ ꯊꯣꯛꯆꯣꯝ ꯊꯣꯛꯆꯣꯝꯗ ꯏꯆꯥ ꯅꯤꯉꯣꯜ ꯑꯃ ꯄꯤꯗ ꯌꯥꯗ꯭ꯔꯦ ꯊꯣꯛꯆꯣꯝꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯤꯕ ꯊꯣꯛꯆꯣꯝꯁꯦ ꯊꯣꯛꯆꯣꯝ 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 ꯍꯥꯏꯠ ꯕꯤꯅꯣꯠ ꯅꯠꯇꯦ ꯁꯤ ꯕꯤꯃꯣꯜꯅꯤ ꯁꯤ ꯇꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯕꯤꯃꯣꯜ ꯍꯥꯏꯒ ꯕꯤꯅꯣꯠ ꯍꯥꯏꯅꯤ ꯁꯤ ꯕꯤꯃꯣꯜꯅꯤ ꯅꯪꯅ ꯄꯦꯡ 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 ꯉꯥꯡꯉꯝꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯁꯦ ꯎꯗꯅ ꯇꯧꯅꯤꯅꯦ ꯑꯗꯨꯅꯅꯤꯅꯦ ꯑꯩ ꯀꯃꯦꯟꯀ ꯏꯅꯤꯡꯗꯁꯦ ꯀꯥꯏꯅ ꯅꯪꯅ ꯄꯦꯡ 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 ꯉꯥꯡꯉꯝꯗꯣꯏꯁꯦ ꯑꯩ ꯈꯪꯉꯦꯕ ꯕꯤꯅꯣꯠ ꯍꯥꯏ ꯍꯥꯏꯗꯅ ꯑꯃꯨꯛꯀ ꯏꯔꯛꯎ ꯕꯤꯃꯣꯜ ꯍꯥꯏꯅ ꯑꯝꯇ ꯏꯔꯛꯎ ꯌꯦꯡꯒꯦ ꯒꯨꯗ ꯂꯥꯏꯞꯀ ꯍꯥꯏꯈꯤꯕꯅꯦ ꯔꯣꯍꯤꯠ ꯍꯥꯏꯗꯨ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝꯅ ꯔꯣꯍꯤꯠ ꯑꯩꯅ ꯀꯧꯔꯦ ꯑꯗꯣ ꯊꯣꯛꯆꯣꯝ ꯃꯁꯦꯜ ꯉꯥꯏꯁꯦꯟ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯌꯥꯔꯣꯏꯍꯦ ꯁꯥꯒꯩ ꯃꯁꯦꯟꯗꯤ ꯌꯥꯗꯕꯅꯤ
ꯍꯥ 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 ꯅꯪꯅ ꯇꯧꯔꯝꯗꯣꯏꯁꯦ ꯃꯉꯥꯟ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯗꯩꯗꯤ ꯃꯉꯥꯟꯅꯤ ꯃꯄꯥꯗ ꯑꯃꯨꯛ ꯃꯄꯥꯗ ꯁꯤ ꯌꯦꯡꯉꯨꯅꯦ ꯀꯥꯏꯅꯅꯦ ꯑꯩꯕꯨ ꯂꯥꯟꯅ ꯏꯁꯜꯂꯨꯔꯦꯅꯦ ꯀꯦ ꯍꯥꯏꯒꯦꯗꯅ ꯇꯧꯔꯝꯗꯣꯏꯗꯣ ꯑꯩ ꯈꯪꯉꯦꯕ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯑꯩ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯂꯣꯏꯅ ꯄꯤꯖꯔꯦ ꯇꯟ ꯍꯧꯔꯦ ꯉꯁꯤ ꯆꯤꯛꯀꯟ ꯊꯣꯡꯉꯦ ꯃꯣꯏꯗ ꯄꯤꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯈꯔ ꯂꯩꯗꯨꯅ ꯑꯩ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯈꯪꯗꯦ ꯇꯟ ꯆꯥꯔꯒ ꯂꯣꯏꯁꯟꯕꯁꯤꯁꯨ ꯑꯩꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯔꯦ ꯍꯣꯏ 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 ꯂꯣꯏꯅ ꯇꯨꯝꯂꯦ ꯂꯣꯏ ꯇꯨꯝꯈ꯭ꯔꯕꯣ ꯑꯁ ꯉꯝꯃꯤꯍꯦ ꯀꯌꯥ ꯄꯨꯡ ꯃꯥꯄꯟꯗꯕꯨ ꯇꯨꯝꯕ꯭ꯔꯅꯦ ꯑꯣ ꯉꯁꯥꯏꯒꯤ ꯀꯣꯏꯔꯨꯕ ꯆꯠꯂꯨꯕꯗꯨꯒꯤ ꯋꯥꯔꯝꯃꯅꯦꯕ ꯏꯔꯛꯏꯁꯤꯕꯨ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯃꯁꯥꯃꯛꯂꯥ ꯖꯨꯂꯤꯔ ꯈꯪ ꯄꯣꯠꯇ꯭ꯔꯦꯅꯦ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯕꯤꯃꯣꯜ ꯍꯣꯏ ꯇꯜꯂꯦ ꯍꯟꯗꯛꯁꯦ ꯍꯪꯒꯥꯝ ꯆꯥꯕ ꯏꯄꯦꯟꯕ ꯄꯦꯟꯗꯦ ꯑꯃꯨꯛꯀꯁꯨ ꯆꯥꯒꯦ ꯇꯧꯕ ꯄ꯭ꯂꯤꯁ ꯄ꯭ꯂꯤꯁ ꯂꯥꯏꯛ ꯁꯞꯁꯀ꯭ꯔꯥꯏꯞ ꯃꯥꯏ ꯆꯦꯅꯦꯜ 88 ꯄꯤꯄꯜ ꯀꯨꯀꯤ ꯑꯣꯏꯔꯝꯃꯁꯨ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯎ ꯅꯥꯒꯥ ꯑꯣꯏꯔꯝꯃꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯃꯠꯇꯅꯤ ꯁꯛꯁꯨ ꯀꯔꯤꯁꯨ ꯂꯣꯏꯅ ꯃꯥꯟꯅꯔꯤ ꯄꯣꯠꯅꯤ ꯇꯥꯡꯈꯨꯜ ꯑꯣꯏꯔꯝꯃꯁꯨ ꯑꯗꯨꯗꯒꯤ ꯐꯤꯂꯤꯄꯤꯟꯁ ꯐꯣꯔꯦꯟꯅꯔ ꯄ꯭ꯂꯤꯁ ꯂꯥꯏꯛ ꯀꯣꯃꯦꯟꯠ ꯊꯦꯡꯗ꯭ꯔꯤꯕꯣ ꯆꯤꯛꯀꯟ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯅꯣ ꯈꯔ ꯅꯣꯏꯗꯅ ꯂꯩ ꯕꯦꯔꯥ ꯀꯥꯅꯤ ꯑꯩꯗꯤ ꯆꯥꯔꯣꯏꯗ ꯑꯦꯝ ꯀꯦ ꯒꯥꯏꯇꯦ ꯁꯛ ꯎ ꯍꯜꯂꯨꯅꯦ ꯍꯣꯏ ꯒꯥꯏꯇꯦ ꯑꯩꯁꯤꯕꯨ ꯀꯨꯀꯤꯔ ꯅꯥꯒꯥꯔ ꯈꯪꯗꯦ ꯑꯝꯇ ꯍꯥꯏꯔꯧꯖꯟꯒꯦ ꯒꯥꯏꯇꯦ ꯊꯣꯛꯆꯣꯝꯅ ꯕꯤꯃꯣꯜ ꯐ꯭ꯔꯦꯟ ꯑꯣꯏꯅꯁꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯕꯤꯃꯣꯜ ꯅꯪꯗꯤ ꯅꯪꯉꯣꯟꯗꯗꯤ ꯕ꯭ꯂꯨ ꯑꯣꯏꯍꯟꯕꯅꯤꯅ ꯑꯩꯈꯣꯏ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤ ꯏꯇꯥ ꯑꯃꯅꯤ ꯑꯩꯅ ꯅꯍꯥꯟ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯗ ꯁꯨ ꯊꯦꯡꯅꯔꯛꯑꯦ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯩ ꯕꯤꯃꯣꯜꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯆ ꯇꯧꯕꯤꯔꯒ ꯒꯣ ꯇꯨ ꯆꯦꯅꯦꯜꯗꯨꯗ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯇꯪ ꯁꯞꯁꯀ꯭ꯔꯥꯏꯞ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ ꯋꯥꯔꯤ ꯇꯥꯕ ꯍꯩꯔꯕꯗꯤ ꯈꯟꯊꯕ ꯉꯝꯂꯕꯗꯤ ꯃꯤꯑꯣꯏ ꯄꯣꯛꯄꯤ ꯀꯅꯥꯕ ꯐꯪꯒꯅꯤ ꯑꯁ ꯌꯥꯝ ꯁꯥꯡꯅ ꯏꯔꯦꯍꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯤꯑꯣꯏ ꯄꯣꯛꯀꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯋꯥꯔꯤ ꯇꯥꯕ ꯍꯩꯔꯕꯗꯤ ꯈꯟꯊꯕ ꯉꯝꯂꯕꯗꯤ ꯃꯤꯑꯣꯏ ꯄꯣꯛꯀꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯕꯤꯃꯣꯜꯅ ꯔꯣꯍꯤꯠ ꯑꯣꯏꯅꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯃꯅꯤꯄꯨꯔꯒꯤꯅꯦ ꯔꯣꯍꯤꯠ ꯀꯩꯅꯣ ꯕꯤꯃꯜ ꯁꯤꯡꯖꯃꯩꯒꯤꯅꯦ ꯔꯣꯍꯤꯠ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯃꯤꯡꯗ ꯆꯦꯅꯦꯜꯁꯦ ꯊꯝꯕꯅꯤ ꯑꯗꯨꯒ ꯃꯁꯥꯃꯛꯇꯤ ꯅꯨꯄꯤꯅꯦꯕ ꯔꯣꯍꯤꯠꯀꯤ ꯅꯨꯄꯤ ꯈꯔ ꯅꯣꯏꯕꯒ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯅꯨ ꯆꯥꯔꯣꯏꯌꯦ ꯅꯣꯏꯕꯁꯦ ꯈꯔ ꯐꯍꯜꯂꯒꯦ ꯑꯩ ꯆꯔꯥꯒꯁꯦ ꯂꯣꯏ ꯍꯦꯜꯂꯁꯤꯔ ꯈꯜꯂꯤꯃꯦ ꯑꯩꯗꯤ ꯆꯔꯥꯒ ꯂꯣꯏꯅ ꯍꯦꯜꯂꯒꯦ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯂꯥꯏꯛ 55ꯇꯤ ꯂꯩꯌꯦ ꯀꯃꯦꯟꯁꯨ ꯏꯕꯤꯔꯛꯇꯦ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒꯩꯗꯤ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯛꯇꯦ ꯑꯗꯣ ꯑꯩꯁꯦ ꯀꯃꯦꯟ ꯏꯕꯗ ꯋꯥꯈꯤꯅꯦꯅ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯇꯣꯛꯈ꯭ꯔꯦ ꯕꯤꯃꯣꯜ ꯑꯩ ꯀꯨꯏꯔꯦ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯇꯣꯛꯈ꯭ꯔꯦ ꯔꯣꯍꯤꯠ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯖꯒꯥꯅꯣ ꯍꯥꯏꯁꯤꯅꯤꯅꯦ ꯁꯤꯡꯖꯃꯩꯒꯤꯅꯤ ꯊꯣꯛꯆꯣꯝꯅ ꯁꯤꯡꯖꯃꯩꯗꯒꯤꯅꯦ ꯍꯥꯏꯔꯗꯣ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯝ ꯁꯣꯔꯣꯛ ꯃꯄꯥꯟꯒꯤꯅꯤ ꯃꯣꯏꯗꯤ
ꯆꯥꯔꯕꯣ ꯄꯨꯛ ꯊꯜꯂꯕꯣ ꯅꯝꯃꯣ ꯗꯣ ꯑꯩ ꯈꯪꯉꯦ ꯀꯩꯅꯣ ꯀꯔꯤ ꯀꯣꯠꯂꯤꯒꯦ ꯁꯤ ꯂꯥꯛꯑꯒ ꯀꯔꯝꯕꯗ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯐꯖꯅ ꯇꯦꯡꯊꯣꯛꯎꯅꯦ ꯃꯣꯏ ꯍꯦꯛꯇ ꯂꯥꯛꯑꯒ ꯑꯩ ꯐꯣꯟꯁꯦ ꯂꯥꯛꯑꯦ ꯍꯦꯛꯇ ꯃꯈꯨꯠ ꯑꯣꯏꯅꯁꯤꯅ ꯍꯦꯛꯇ ꯀꯣꯠꯂꯕ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟ ꯏꯗ꯭ꯔꯁꯨ ꯂꯥꯏꯛꯇꯤ ꯅꯝꯕꯤꯔꯝꯃꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ please like comment my LV stream please subscribe my channel ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯃꯩꯗꯒꯤ ꯍꯣꯡꯈꯤꯕꯅꯤ ꯍꯥꯏ ꯑꯣ ꯁꯤꯡꯖꯃꯩꯗꯒꯤ ꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯌꯦ ꯎꯗꯕꯅ ꯃꯑꯣꯡꯅꯤ ꯑꯣꯏꯍꯟꯕꯅ ꯅꯇꯤꯛꯅꯤ ꯑꯁ ꯌꯥꯝ ꯍꯩꯌꯦ ꯎꯗꯕꯅ ꯃꯑꯣꯡꯅꯤ ꯑꯣꯏꯍꯟꯕꯅ ꯃꯇꯤꯛꯅꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯎꯗꯕ ꯑꯣꯏꯍꯟꯕ ꯉꯝꯕꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯁꯤꯗꯕ ꯀꯧꯏ ꯂꯥꯏꯅꯤꯡꯊꯧ ꯁꯤꯗꯕ ꯀꯧꯏ ꯃꯦꯘꯆꯟꯗ꯭ꯔ ꯂꯩꯔꯛ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯍꯥꯏꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯘꯆꯟꯗ꯭ꯔ ꯇꯧꯅꯨ ꯀꯗꯔꯃꯟꯅꯤꯅꯦ ꯑꯦꯟꯖꯦꯜ ꯑꯦꯟ ꯑꯙꯞ ꯃꯌꯥꯝ ꯀꯨꯏꯔꯦ ꯑꯦꯟꯖꯦꯜ ꯑꯦꯟ ꯑꯙꯔꯞꯁꯦ ꯀꯨꯏꯔꯦ ꯅꯍꯥꯟꯋꯥꯏ ꯊꯦꯡꯅꯈꯤꯕꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯤꯌꯦ ꯂꯥꯏꯞꯇꯁꯨ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯗꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯑꯩꯁꯦ ꯀꯅꯥꯝꯇꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯉꯝꯗꯕ ꯃꯇꯝꯁꯨ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏ ꯍꯥꯏꯔꯛꯄ ꯕꯤꯃꯣꯜꯗꯤ ꯀꯗꯥꯏꯒꯤꯅꯣ ꯕꯤꯃꯣꯜꯗꯤ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯕꯤꯔꯦ ꯊꯣꯛꯆꯝ ꯔꯣꯍꯤꯠꯅ ꯑꯦꯟꯖꯦꯜꯅ ꯍꯧꯖꯤꯛꯀꯥꯟ ꯈꯔ ꯕꯤꯖꯤ ꯑꯣꯏꯕꯗꯨꯒꯤꯅꯤ ꯑꯣ ꯑꯗꯨꯗꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯑꯦꯟꯖꯦꯜ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯅꯆꯦꯒꯤ ꯂꯥꯏꯐꯇꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯕꯒꯤ ꯕꯤꯃꯣꯜꯅ ꯔꯣꯍꯤꯠ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯍꯣꯡꯂꯛꯄꯅꯤ ꯍꯥꯏ ꯍꯩꯔꯣꯛꯇ ꯑꯣ ꯑꯗꯨꯗꯤ ꯈꯪꯅꯔꯝꯗꯧ ꯃꯥꯜꯂꯤꯌꯦ ꯁꯤꯡꯖꯃꯩꯒꯤ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯣ ꯈꯪꯅꯔꯝꯗꯧ ꯃꯥꯜꯂꯤ ꯔꯣꯍꯤꯠ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯑꯝꯇ ꯍꯪꯅꯔꯒ ꯈꯪꯒꯅꯤ ꯁꯥꯃꯨ ꯅꯨꯡꯁꯤꯕꯤ ꯄꯥꯏꯔꯛꯑꯦ ꯎꯆꯦꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯋꯥꯡꯉꯦꯁꯨ ꯆꯤꯡꯅꯅꯨ ꯅꯦꯝꯃꯦꯁꯨ ꯆꯤꯡꯅꯅꯨ ꯄꯥꯏꯔꯦ ꯇꯦꯂꯪꯒꯥ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯦꯟꯖꯦꯜꯅ ꯁꯥꯃꯨꯃꯥ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯦꯟꯖꯦꯜꯅ 4 ꯂꯥꯏꯛ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤꯗꯤ ꯂꯥꯏꯛꯀꯁꯦ ꯌꯥꯎꯗꯕꯅꯤꯅꯦ ꯃꯣꯏ ꯃꯤꯅ ꯊꯥꯕꯗꯤ 20 ꯂꯥꯏꯛ 30 ꯂꯥꯏꯛ 40 ꯂꯥꯏꯛꯀ ꯌꯥꯝ ꯍꯥꯏꯕꯅꯦꯕ ꯑꯩꯗꯤ ꯌꯥꯎꯗꯕꯅꯤ ꯁꯨꯝ ꯇꯧꯔꯤꯅꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯅ ꯈꯪꯉꯒꯁꯨ ꯁꯨꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯃꯟꯗꯗꯅ ꯂꯥꯏꯚ ꯑꯣꯏꯅ ꯈꯔ ꯁꯨꯝ ꯇꯧꯔꯒꯦꯅ ꯇꯧꯕ ꯃꯦꯘꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯀꯨꯀꯤ ꯎꯔꯕ꯭ꯔꯣ ꯎꯗꯦ ꯀꯨꯀꯤ ꯎꯔꯛꯇꯦ ꯑꯗꯨꯒꯅꯦ ꯀꯨꯀꯤ ꯅꯨꯄꯤ ꯂꯧꯕ ꯅꯨꯄꯥ ꯃꯩꯇꯩ ꯅꯨꯄꯥꯅꯤꯀꯣ ꯑꯗꯨꯗꯤ ꯎꯔꯛꯑꯦ ꯀꯨꯀꯤꯗꯨ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛ ꯗꯦꯜꯂꯤꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗꯀꯣ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯕ ꯆꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯤ ꯃꯩꯇꯩꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯔꯕ ꯃꯅꯤꯄꯨꯔꯗ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯔꯒ ꯂꯩꯍꯧꯋꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯃꯥꯏ ꯅꯨꯄꯤꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯨꯍꯣꯡꯉꯒ ꯂꯩꯍꯧꯋꯤ ꯅꯦꯅꯦꯒꯤ ꯗꯥꯏꯂꯣꯛ ꯑꯃꯠꯇ ꯄꯨꯔꯛꯀꯦ ꯇꯥꯕꯤꯌꯣ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯕ ꯇꯨꯝꯍꯥꯔꯤ ꯏꯃꯩ ꯄꯦꯝꯃ ꯇꯧꯔꯛꯏ ꯑꯦꯟꯖꯦꯜꯅ ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯌꯥꯝ ꯆꯥꯔꯝꯃꯅꯤꯌꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯉꯁꯥꯏ ꯉꯟꯅ ꯆꯥꯔꯝꯃꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯣꯏꯔꯒꯗꯤꯅꯦ ꯆꯥꯔꯝꯕ ꯈꯔ
ꯆꯥꯗ꯭ꯔꯤꯕ ꯈꯔ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯗ꯭ꯔꯤꯁꯤꯅꯤ ꯏꯁꯥꯒꯤꯗꯤ ꯈꯔ ꯊꯦꯡꯒꯟꯕꯅꯦꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯊꯦꯡꯒꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯃꯨ ꯃꯥꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯍꯥꯔꯤ ꯃꯨꯁꯀꯤ ꯁꯥꯃꯨ ꯃꯥ ꯈꯤꯇꯪ ꯂꯥꯎꯅꯒ ꯄꯥꯜꯂꯤꯍꯦ ꯅꯪꯒꯤ ꯗꯥꯏꯂꯣꯛꯁꯦꯕꯣ दिल दिया है जान भी देंगे ये समूह मा तुम्हारे लिए काय ꯑꯩꯁꯨ ꯇꯧꯁꯜꯂꯤꯅꯤꯀꯣ ꯕꯤꯃꯣꯜꯅ ꯑꯦꯟꯖꯦꯜ ꯆꯥꯔꯦ ꯍꯥꯏꯕ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦꯕ ꯕꯤꯃꯣꯜꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯕꯅꯤ ꯁꯃꯨ ꯃꯥꯅ ꯑꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯄꯨꯡ 10 ꯅꯨꯃꯤꯗꯥꯡꯅ ꯄꯨꯡ 6ꯇ ꯆꯥꯏ ꯌꯥꯝ ꯐꯕ ꯔꯨꯇꯤꯟꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯉꯟꯅ ꯆꯥꯕ ꯑꯗꯨꯒꯩꯗꯤ ꯗꯤꯅꯔ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯩ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯄꯨꯡ ꯉꯥꯛꯊꯣꯛꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡ ꯊꯦꯡꯅ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯣꯏꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯅꯥ ꯑꯌꯦꯛꯁꯦ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯅ ꯑꯩꯁꯨ ꯏꯁꯥꯅ ꯇꯥꯖꯩ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯏ ꯏꯕꯦꯝꯃ ꯑꯇꯩꯗꯗꯤ ꯃꯌꯥꯝ ꯑꯃ ꯎꯏꯌꯦ ꯑꯗꯣꯝꯕꯨ ꯑꯗꯨꯕꯨ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯕꯤꯃꯣꯜꯕꯨ ꯃꯁꯛ ꯎꯠꯂꯛꯑꯣ ꯕꯤꯃꯣꯜꯅ ꯀꯩ ꯍꯥꯏꯕ ꯃꯁꯛ ꯎꯠꯂꯛꯑꯣ ꯉꯥꯏꯈꯣꯗꯦꯍꯦ ꯅꯪꯅ ꯃꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏ ꯑꯗꯨꯝꯁꯨ ꯚꯤꯗꯤꯑꯣꯗ ꯂꯥꯏ ꯀꯣꯇꯅꯤ ꯃꯥꯟꯅ ꯑꯗꯨꯝ ꯎꯔꯗꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯎꯠꯂꯛꯑꯣ ꯎꯠꯂꯛꯑꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯗꯤ ꯁꯝ ꯅꯥꯒ ꯐꯥꯔꯤ ꯄꯣꯠꯅꯤꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯇꯣꯝꯕ ꯂꯥꯛꯑꯦ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯄꯔꯦꯡ ꯂꯦꯡꯉꯦ ꯇꯧꯏ ꯂꯥꯁꯦ ꯍꯥꯏ ꯃꯥꯏ ꯗꯤꯌꯔ ꯐ꯭ꯔꯦꯟꯁ ꯍꯥꯏꯔꯦꯀꯣ ꯊꯣꯛꯆꯣꯝꯅ ꯇꯣꯝꯕꯅ ꯑꯗꯨꯒꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯂꯥꯏꯛ ꯄꯤꯔꯦ ꯑꯩ ꯆꯠꯂꯦ ꯍꯣꯏ 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 ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯁꯟꯅꯔꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯥꯎꯅꯗꯤ ꯂꯩꯕꯤꯔꯝꯒꯅꯨꯀꯣ ꯑꯩ ꯂꯣꯏꯅ ꯆꯦꯛ ꯇꯧꯕꯅꯤ ꯄ꯭ꯔꯗꯤꯞꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯗꯕ ꯍꯧꯖꯤꯛꯇꯒꯤ ꯈꯟꯕ ꯃꯤꯑꯣꯏꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯀꯨꯀꯤꯅꯤ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯇꯨꯡꯒꯤ ꯀꯔꯤ ꯈꯟꯗꯉꯩ ꯃꯅꯤꯄꯨꯔꯕꯨ ꯑꯩꯈꯣꯏꯒꯤꯅꯤ ꯀꯥ ꯍꯥꯏꯅ ꯈꯜꯂꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯏꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯚꯥꯞ ꯇꯥꯗ꯭ꯔ ꯃꯥꯅꯦ ꯃꯩꯇꯩꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯑꯊꯣꯏꯕꯁꯤꯡꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯩꯗꯤ ꯐꯥꯕꯗꯣ ꯌꯦꯡꯅꯤꯡꯉꯦ ꯇꯜꯂꯤꯍꯦ ꯅꯪ ꯅꯇꯣꯝꯇ ꯑꯣꯏꯗꯤ ꯋꯥꯔꯤ ꯑꯃꯅꯤ ꯁꯦ ꯂꯩꯔꯤꯕ 3-4ꯁꯤꯅ ꯎꯊꯣꯛꯈ꯭ꯔꯗꯤ ꯀꯔꯤꯅꯣ ꯀꯥꯂꯤꯃꯥꯏ ꯊꯣꯛꯂꯃ ꯍꯥꯏꯅ ꯍꯥꯏꯔꯛꯑꯅꯤ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯦ ꯏꯕꯦꯝꯃ ꯅꯪ ꯀꯗꯥꯏꯗ ꯎꯔꯤꯃꯣ ꯑꯩ ꯂꯥꯛꯏꯁꯦ ꯄꯨꯡ 6ꯇꯅꯤ ꯂꯥꯛꯏꯁꯦ ꯄꯨꯡ 6ꯇꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯉꯁꯥꯏꯁꯨ ꯑꯩ ꯄꯨꯡ 12ꯗ ꯑꯩ ꯊꯥꯕꯗꯣ ꯃꯇꯥꯡꯗꯨꯗꯁꯨ ꯀꯅꯥꯗꯅꯣ ꯅꯪ ꯑꯗꯣꯝꯅ ꯂꯩꯍꯧꯕꯗꯣ ꯏꯕꯣꯍꯜ ꯍꯣꯏꯗ ꯂꯩꯍꯧꯋꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯏ ꯑꯄꯥꯝꯕ ꯃꯐꯝꯗ ꯆꯠꯆꯕꯅꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛ ꯅꯁꯛ ꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯑꯍꯥꯟꯕꯅꯤ ꯁꯛ ꯑꯃꯨꯛꯇ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯁꯛ ꯎꯠꯇꯅ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯕꯁꯦ ꯀꯩꯅꯣꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯀꯣ ꯆꯨꯝꯃꯦꯀꯣ ꯈꯪꯗꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯎꯠꯂꯒ ꯐꯝꯃꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯐꯤꯕꯝꯗꯕꯨ ꯑꯩꯕꯨꯁꯤ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯑꯃ ꯁꯨꯝ ꯇꯧꯔꯨꯕꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗꯕꯨ ꯂꯩꯔꯝꯒꯗꯧꯕ ꯑꯩꯁꯦ ꯈꯪꯎꯠ ꯎꯠꯂꯨꯔꯒ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯎꯠꯅꯕ ꯍꯣꯠꯅꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯔꯤ ꯍꯥꯏꯒꯗꯧꯕ ꯏꯄꯥꯔ ꯏꯕꯨꯡꯂ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯇꯣꯝꯕꯅ ꯀꯩ ꯍꯥꯏꯕ ꯃꯃꯧ ꯂꯥꯛꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯃꯃꯧ ꯂꯥꯛꯏ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯃꯥꯡꯈ꯭ꯔꯦ ꯃꯥ ꯑꯅꯣꯞ ꯎꯞꯇꯅ ꯃꯥꯔꯒ ꯀꯃꯦꯟ ꯏꯕꯗ ꯃꯥꯡꯈ꯭ꯔꯦ ꯊꯣꯛꯆꯣꯝ ꯃꯌꯥꯝꯁꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯀꯃꯦꯟ ꯏꯔꯛꯇ꯭ꯔꯥ ꯌꯥꯔꯣꯏ ꯎꯗꯦꯒ ꯍꯥꯏꯔ ꯌꯥꯔꯣꯏ ꯎꯗ꯭ꯔꯒꯗꯤꯅꯦ ꯅꯪ ꯑꯅꯣꯞꯀꯤ ꯅꯝꯕꯔ ꯑꯣꯟꯊꯣꯛꯄ ꯇꯥꯕ ꯑꯩꯕꯨ ꯁꯛ ꯎꯠꯂꯁꯤꯔꯅꯦ ꯑꯩ ꯈꯪꯗꯦ ꯇꯧꯏ ꯂꯥꯁꯤꯕꯨ
thank you ꯑꯃꯗ ꯏꯀꯥꯏꯌꯨ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯃꯤꯒ ꯁꯝꯇ꯭ꯔꯒ ꯏꯀꯥꯏꯕꯗꯤ ꯏꯀꯥꯏꯗꯤ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯑꯩꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯁꯤꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯍꯦꯛꯇ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯝꯕꯗ ꯏꯀꯥꯏꯌꯨ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯀꯥꯏ ꯍꯥꯏꯁꯤꯕꯨ ꯍꯥꯏꯕꯩ ꯋꯥꯅꯤꯕ ꯃꯝꯗꯤ ꯉꯥꯏꯈꯣꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯃꯨꯊꯠꯂꯒ ꯊꯣꯛꯂꯛꯁꯤꯔꯥ ꯎꯔꯒꯁꯦ ꯁꯝꯒ ꯂꯣꯏ ꯐꯥꯏ ꯈꯪꯗꯦ ꯃꯨꯁꯤꯟ ꯃꯨꯔꯦ ꯁꯤ ꯈꯤꯇꯪꯗꯤ ꯎꯏꯗꯅ ꯃꯇꯦꯛ ꯑꯃ ꯎꯕꯗ ꯅꯨꯄꯥꯒ ꯃꯥꯟꯗ꯭ꯔꯥ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯤꯔꯣ ꯆꯥꯗꯦ ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯇ ꯃꯥꯜꯂꯕ ꯈꯪꯗꯦ ꯈꯔ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯤꯕꯣ ꯇꯪꯈꯥꯠ ꯂꯥꯏꯕꯛ ꯃꯇꯦꯛ ꯑꯃ ꯎꯔꯕ ꯅꯠꯇ꯭ꯔꯕ ꯇꯜꯂꯦꯕ ꯌꯥꯝ ꯁꯛꯁꯦ ꯅꯨꯄꯥꯒ ꯌꯥꯝ ꯃꯥꯟꯕ ꯋꯥꯅꯤ ꯕꯤꯃꯣꯜꯅ ꯆꯥꯛ ꯆꯥꯔꯤꯔꯣ ꯑꯀꯥꯁꯅ ꯈꯨꯔꯨꯝ ꯃꯩꯇꯩꯔ ꯃꯩꯇꯩꯔ ꯈꯪꯗꯦ ꯅꯃꯁꯇꯦ ꯍꯥꯏꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯀꯥꯁ ꯊꯦꯡꯀ꯭ꯌꯨ ꯑꯥꯔ ꯌꯨ ꯕꯦꯡꯒꯣꯂꯤ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯑꯣꯔ ꯈꯔ ꯂꯤꯞꯁꯇꯤꯛ ꯅꯨꯡꯁꯇꯤꯛ ꯃꯥꯂꯦꯝ ꯅꯃꯁꯇꯦ ꯃꯥꯂꯦꯝ ꯋꯦꯜꯀꯝ ꯃꯩꯇꯩ ꯑꯣꯏꯕꯤꯕ꯭ꯔꯥꯕ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯀꯥꯁ ꯂꯥꯛꯄꯤꯕꯒꯤ Thank you. ꯍꯥꯎ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥꯅꯕꯨ ꯍꯥꯏꯕꯤꯔꯤ ꯇꯧꯔꯤꯁꯦ ꯃꯩ ꯊꯥꯜꯂꯣ ꯍꯥꯏ ꯃꯩ ꯊꯥꯜꯂꯗꯤ ꯂꯣꯏ ꯎꯈ꯭ꯔꯅꯤꯌꯦ ꯐꯔꯛ ꯌꯥꯝ ꯎꯏꯁꯤꯗꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯦ ꯍꯣꯏ ꯁꯤꯁꯤ ꯍꯥꯏꯅꯦ ꯔꯦꯁꯅꯥ ꯂꯥꯏꯛ ꯗꯟ ꯃꯗꯔ ꯊꯦꯡꯀ꯭ꯌꯨ ꯏꯆꯥꯅꯨꯄꯥ ꯃꯥꯂꯦꯝ ꯀꯩꯅꯣ ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯩ ꯍꯥꯏꯕ ꯉꯥꯇꯦꯛ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯆꯥꯎꯔꯒ ꯃꯄꯨꯡ ꯑꯣꯏꯔꯒ ꯂꯤꯇꯛ ꯇꯧꯔꯒ ꯌꯦꯡꯕ ꯐꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯕꯤꯃꯣꯜꯅ ꯎꯁꯅꯣ ꯀꯔꯤꯅꯣ ꯎꯁꯅꯣ ꯑꯁ ꯅꯪꯁꯤ ꯅꯣꯏꯅ ꯍꯥꯏꯔꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯏꯊꯤ ꯊꯤꯉꯩ ꯂꯥꯏꯛ ꯊꯥꯏꯁꯤ ꯏꯀꯥꯏ ꯍꯥꯏꯔꯛꯀꯅꯤ ꯎꯔꯤꯁꯤꯗꯤꯁꯦ ꯁꯨꯛ ꯌꯥꯝ ꯎꯔꯤꯁꯤꯗꯤ ꯁꯨꯝ ꯎꯗ꯭ꯔꯣ
ꯑꯩ ꯎꯠꯀꯗꯧ ꯑꯣꯏꯗꯤ ꯈꯤꯇꯪꯁꯨ ꯀꯦꯔꯝꯒꯅꯤꯗꯅ ꯆꯍꯤꯒ ꯂꯤꯁꯟꯕꯅꯦ ꯃꯤꯅꯒ ꯑꯝꯇ ꯌꯥꯎꯕꯤꯅꯤꯡꯄꯣꯠꯇꯦꯗ ꯑꯩꯈꯣꯏꯁꯦ ꯎꯗꯦ ꯏꯆꯟ ꯁꯤ ꯎꯔꯤꯁꯤꯗꯤ ꯃꯥꯂꯦꯝ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥꯂꯦꯝ ꯊꯤ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔ ꯆꯍꯤ ꯌꯥꯝꯃꯦ ꯇꯪꯈꯥꯏ ꯌꯧꯔꯦꯕ ꯕꯤꯃꯣꯜ ꯁꯕꯁꯀ꯭ꯔꯥꯏꯞ ꯗꯥꯟ ꯅꯩꯌꯦꯀꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯅ ꯕꯤꯃꯣꯜ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯣꯃꯦꯟ ꯏꯈꯤꯕ꯭ꯔꯥ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯀꯣꯃꯦꯟ ꯏꯗꯗꯤ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯊꯤ ꯈꯪꯉꯣꯏꯑꯕ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯔꯝꯃꯣ ꯑꯗꯨꯒ ꯃꯥꯅ ꯊꯦꯡꯅꯒꯗꯣꯏꯅꯤ ꯊꯦꯡꯅꯔꯒ ꯕꯤꯃꯣꯜꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯕꯤꯔꯣ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇꯅꯤꯀꯣ ꯂꯩꯔꯤꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯃ ꯂꯥꯛꯄꯤꯔꯝꯕꯁꯨ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯦ ꯆꯦꯟꯈ꯭ꯔꯦ ꯁꯦꯡꯅ ꯁꯦꯡꯗꯕꯅꯦ ꯁꯦꯡꯒ ꯁꯦꯡꯗꯕꯅꯦ ꯕꯣꯕꯣꯛꯒꯤ ꯁꯤꯡꯁꯤꯅ ꯕꯕꯜꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯕꯕꯜ ꯇꯣꯛꯑꯁꯤꯔꯥ ꯉꯥꯏꯈꯣꯀꯣ ꯕꯕꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯗꯨꯕꯣ ꯕꯕꯜ ꯇꯣꯛꯑꯁꯤ ꯌꯥ ꯁꯤ ꯇꯧꯔꯨꯕꯗꯩ ꯑꯃꯨꯛ ꯃꯝꯈ꯭ꯔꯕ ꯌꯦꯡꯉꯨ ꯑꯦ ꯁꯤꯗꯤ ꯇꯁꯤ ꯃꯨꯕ ꯑꯃ ꯌꯥꯎꯏ ꯉꯥꯏꯈꯣꯀꯣ ꯑꯉꯥꯟꯕ ꯑꯃ ꯈꯟꯒꯦ ꯀꯔꯤꯅꯅꯣ ꯉꯥꯟꯗꯣꯏꯁꯤꯕꯣ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯃꯝꯃꯤꯍꯦ ꯒꯨꯗ ꯅꯥꯏꯠ ꯁꯨꯝ ꯗ꯭ꯔꯤꯝꯗꯅꯦ ꯉꯥꯏꯈꯣꯗꯦ ꯅꯪꯁꯨ ꯁꯝꯃꯨꯃ ꯍꯦꯛꯇ ꯒꯨꯗ ꯅꯥꯏꯠꯀ ꯍꯥꯏꯖꯤꯜꯂ ꯌꯥꯄꯣꯠꯇꯦ ꯈꯔ ꯌꯥꯎꯁꯜꯂꯨ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒ ꯀꯩꯅꯣ ꯃꯝꯈ꯭ꯔꯦ ꯈꯤꯇꯪ ꯉꯥꯟꯕꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯥꯎꯍꯟꯒꯦ ꯇꯧꯕꯁꯦ ꯑꯩꯕꯨ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯞꯇꯣꯏꯁꯦ ꯈꯪꯗ꯭ꯔꯦꯗ ꯌꯥꯝ ꯍꯩꯇ꯭ꯔꯦ ꯑꯩꯁꯨ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯕꯠ ꯀꯩꯅꯣ ꯕꯠ ꯍꯥꯏꯔ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯥꯏꯁꯦ ꯁꯝꯅ ꯏꯕ ꯌꯥꯕ ꯄꯣꯠ ꯀꯔꯤꯅꯣ ꯀꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯕꯠ ꯑꯩ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯃꯦꯘꯆꯟꯗ꯭ꯔꯅ ꯈꯔ ꯈꯔ ꯎꯏ ꯑꯗꯨꯅꯤ ꯀꯩꯅꯣꯝꯃ ꯑꯩꯅ ꯁꯦꯝꯕꯁꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯃꯝꯈ꯭ꯔꯕ ꯈꯪꯗꯦ ꯕꯤꯃꯣꯜꯅ ꯌꯦꯔꯨꯝ ꯑꯃ ꯄꯥꯏꯒ ꯄꯤꯛ ꯄꯤꯛ ꯊꯤꯜꯂꯒ ꯊꯨꯒꯥꯏꯔꯗꯤ ꯀꯩ ꯃꯇꯥꯅꯣ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩ ꯂꯋꯥꯏ ꯄꯥꯏꯔꯦ ꯊꯝꯃ ꯉꯥꯏꯒꯦ ꯑꯣꯟꯗ ꯁꯨꯝ ꯊꯝꯃꯒ ꯑꯣꯟꯗꯁꯨ ꯑꯗꯨꯝ ꯃꯉꯥꯏꯒꯦ ꯑꯩ ꯀꯤꯖꯩꯀꯣ ꯅꯦꯅꯦ ꯀꯤꯖꯕ꯭ꯔꯣ ꯑꯩꯒꯤ ꯁꯛꯁꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔ ꯉꯥꯜꯍꯟꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯕꯕꯜꯗꯨꯅꯕꯨ ꯍꯦꯟꯅ ꯈꯔ ꯉꯥꯜꯂꯕ ꯈꯪꯗꯦꯗ ꯑꯗꯨ ꯁꯤ ꯑꯃꯨꯛ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯟꯈ꯭ꯔꯦ ꯑꯗꯨ ꯕꯕꯜꯁꯦ ꯇꯧꯔ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯕꯕꯜꯒ ꯂꯣꯏꯅ ꯕꯕꯜꯁꯦ ꯑꯣꯏꯔꯒꯅ ꯕꯕꯜ ꯊꯣꯛꯆꯔꯁꯨ ꯈꯔ ꯃꯉꯥꯟ ꯊꯣꯛꯇ꯭ꯔꯣꯁꯤꯅ ꯑꯗꯤ ꯑꯩꯒꯤ ꯚꯥꯞꯅꯔ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯥꯏꯗ ꯏꯔꯤꯕ ꯃꯌꯥꯝꯁꯦ ꯆꯣꯡꯊꯣꯔꯛꯑꯦꯕ ꯑꯩ ꯀꯤꯖꯩꯀꯣ ꯀꯩꯒꯤꯅꯣꯅꯦ ꯁꯥꯃꯨꯃꯛ ꯀꯤꯖꯩ ꯍꯥꯏꯁꯤꯕꯨ ꯚꯨꯠ ꯃꯥꯟꯕ꯭ꯔꯥ ꯚꯨꯠ ꯊꯣꯛꯄ ꯃꯥꯜꯂꯦ ꯑꯗꯨꯅꯤ ꯃꯥꯜꯂꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯛ ꯎꯠꯄꯁꯦ ꯃꯊꯣꯡ ꯀꯩꯅꯣ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗꯦꯕ ꯃꯩ ꯊꯥꯔꯗꯤ ꯎꯗꯧꯅꯤꯗꯣ ꯃꯩ ꯊꯥꯃꯁꯨ ꯀꯤꯕꯩ ꯃꯩ ꯃꯨꯊꯠꯂꯤꯅꯤꯀꯣ ꯏꯀꯥꯏꯖꯩꯌꯦꯅ ꯑꯗꯨꯒꯤ ꯕꯤꯃꯣꯜꯅ ꯀꯩ ꯍꯥꯏꯕ ꯃꯩ ꯂꯥꯛꯇ꯭ꯔꯣ ꯂꯩꯌꯦ ꯑꯩꯅ ꯈꯪ ꯃꯨꯊꯠꯂꯤꯅꯦꯕ ꯉꯥꯏꯈꯣꯀꯣ ꯑꯩꯁꯦ ꯑꯣꯃꯥ ꯀꯤꯔꯦꯍꯦ ꯀꯤꯖꯩꯍꯦ ꯂꯥꯏꯛ ꯑꯃ ꯀꯥꯞꯂꯒ ꯇꯧꯔꯛꯑꯣ
ꯁꯥꯃꯨ ꯃꯥ ꯅꯪꯅ ꯈꯪꯗ꯭ꯔꯤꯌꯦ ꯌꯥꯝ ꯀꯟꯅꯁꯨ ꯎꯠꯅꯤꯡꯗꯕꯩꯅꯦ ꯑꯩꯁꯦ ꯃꯩ ꯊꯥꯜꯂꯣ ꯌꯥꯗꯦꯕ ꯃꯥꯏꯒ ꯁꯨꯝ ꯆꯥꯎꯋꯦ ꯂꯥꯏꯞꯇ ꯁꯛ ꯎꯠꯄꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯀꯤꯖꯕ ꯑꯃ ꯌꯥꯎꯏ ꯃꯤ इस कनाई का मोगी चार्जर मरी पुनमक से थनमी उरीदना चा मई थालो यामना इस मोगी फजबी ओइरमदी इशु मई गसे थालगा चट चट का उल्ला तौगदबा पोंगी नतेको बिमोल ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯁꯛ ꯎꯠꯂꯤꯗꯨꯗꯤ ꯂꯤꯞꯁꯇꯤꯛꯀ ꯈꯤꯇꯪ ꯊꯥꯔꯗꯅ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ ꯅꯣꯏ ꯅꯨꯄꯤꯅꯒ ꯅꯪ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯕ꯭ꯔꯥ ꯊꯤꯗꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯝ ꯍꯣꯠꯅꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅꯥꯒ ꯏꯐꯥ ꯐꯥꯔꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯊꯣꯛꯄ ꯃꯇꯝꯗ ꯊꯣꯛꯄ ꯏꯀꯥꯏꯕꯗꯨꯗꯨꯏ ꯇꯥꯏꯞꯅꯦꯕ ꯁꯛꯅ ꯑꯁꯦꯡꯕ ꯃꯔꯨꯞꯂꯣ ꯅꯠꯇꯦ ꯅꯠꯇꯦ ꯁꯛꯅ ꯑꯁꯦꯡꯕ ꯃꯔꯨꯞ ꯅꯠꯇꯦ ꯅꯪꯒꯤꯅ ꯖꯥꯠ ꯖꯥꯠ ꯍꯥꯏꯖꯤꯜꯂꯛꯏ ꯃꯥ ꯎꯈ꯭ꯔꯦ ꯀꯔꯤꯌꯦ ꯇꯣ ꯃꯝꯃ ꯑꯗꯨꯝ ꯐꯔꯦ ꯀꯩꯅꯣꯅꯤ ꯃꯍꯤꯡ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯕꯣ ꯑꯩ ꯑꯁꯦꯡꯕꯗꯤ ꯃꯍꯤꯡꯒ ꯊꯨꯡꯗꯦꯀꯣ ꯑꯣꯟ ꯂꯩꯖꯔꯤ ꯁꯥꯃꯨ ꯃꯥ ꯇꯨꯝꯒꯤꯅꯨ ꯍꯣꯏ ꯇꯨꯝꯗꯧꯔꯕ ꯑꯃꯨꯛꯁꯨ ꯉꯁꯥꯏꯁꯨ ꯇꯨꯝꯈꯤ ꯈꯔ ꯈꯔ ꯎꯏ ꯈꯔ ꯈꯔ ꯐꯖꯩ ꯏꯁ ꯑꯗꯨꯝ ꯏꯀꯥꯏꯖꯩꯌꯦꯕꯁꯦ ꯐꯖꯩꯒꯁꯨ ꯍꯥꯏꯕꯤꯔꯛꯇꯦ ꯈꯔ ꯈꯔ ꯐꯖꯩꯁꯨ ꯍꯥꯏꯔꯤꯅꯦ ꯇꯨ ꯎꯔꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯨ ꯑꯩꯈꯣꯏꯒꯤ ꯃꯍꯤꯡ ꯑꯗꯨꯃꯥꯏꯅ ꯃꯨꯁꯤꯛ ꯃꯨꯁꯤꯛ ꯃꯨꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯅ ꯐꯔꯅꯤ ꯎꯍꯧꯔꯦꯅꯦ ꯁꯛ ꯐꯖꯩ ꯀꯇ꯭ꯔꯤꯅꯥ ꯀꯦꯇ꯭ꯔꯤꯅꯥ ꯑꯍꯨꯝ ꯃꯔꯤ ꯂꯣꯜꯂꯒ ꯑꯩ ꯃꯥꯜꯂꯝꯒꯅꯤ ꯀꯇ꯭ꯔꯤꯅꯥꯗꯣ ꯑꯍꯨꯝ ꯃꯔꯤꯔ ꯃꯉꯥꯔ ꯂꯣꯜꯂꯒꯅꯦ ꯑꯩꯃꯨꯛ ꯑꯩ ꯑꯣꯏꯒꯅꯦꯕ ꯁꯥꯃꯨꯃ ꯚꯥꯞ ꯇꯥꯔꯕ ꯃꯇꯨꯝ ꯇꯥꯁꯜꯂꯒꯀꯣ ꯑꯍꯤꯡꯕ ꯉꯥꯒ ꯑꯁꯤꯕ ꯉꯥꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯅꯕꯅꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯁꯤꯕ ꯈꯜꯂ ꯈꯜꯂꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯊꯠ ꯃꯁꯤꯅ ꯀꯩ ꯀꯩꯅꯣꯒ ꯄꯨꯡꯍꯥꯏꯗ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯀꯥꯏꯅ ꯀꯤꯖꯩꯌꯦ ꯑꯩ ꯉꯥꯏ ꯊꯝꯈꯤꯕꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯤ ꯑꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯃꯤꯀꯣ ꯉꯁꯥꯏ ꯇꯨꯝꯈꯤꯕꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯤ ꯑꯁ ꯗꯨꯛ ꯀꯨꯏ ꯇꯨꯝꯕ꯭ꯔꯥ ꯅꯪꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯖꯥ ꯃꯇꯝꯗꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯀꯨꯏꯃꯟꯈꯔꯦꯍꯦ ꯑꯗꯨ ꯀꯨꯏꯃꯟꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ
ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯗꯤ ꯂꯥꯏꯚ ꯅꯠꯇꯕ꯭ꯔꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯑꯣꯏꯔꯤꯕꯣꯠꯅꯤꯗ ꯑꯩꯁꯦ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯤꯠꯁꯜꯂꯛꯑꯦ ꯏꯪꯉꯤ ꯆꯨꯟꯒꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯂꯩ ꯁꯥꯃꯨ ꯃꯥ ꯑꯩ ꯂꯩꯌꯦ ꯃꯩ ꯊꯥꯜꯂꯦ ꯂꯥꯎ ꯂꯥꯛꯑꯣ ꯁꯥꯃꯨꯃꯥ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯕꯤꯁꯃꯤꯜꯂꯥꯍꯤ ꯔꯍꯃꯥꯟ ꯔꯍꯤꯝ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏꯒꯦ ꯉꯁꯤꯗꯤ ꯍꯣꯏ 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 ꯁꯥꯃꯨꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯨꯝꯒꯗꯧꯔꯕ꯭ꯔꯥ ꯀꯥꯏꯗꯅꯣꯕ ꯄꯨꯂꯞ ꯆꯠꯂꯦ ꯆꯠꯇꯦꯍꯦ ꯑꯇꯩꯗ ꯃꯝꯃꯤꯗꯣ ꯎꯗ꯭ꯔꯣ ꯐꯔꯦ ꯀꯩꯅꯣꯝ ꯑꯩꯒꯤ ꯅꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯇꯧꯔꯒ ꯁꯤꯒꯤ ꯀꯩ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯅꯣꯡ ꯆꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯄꯤꯛꯆꯔꯁꯦ ꯅꯣꯡ ꯆꯨꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯦ ꯒꯦꯝ ꯍꯧꯗꯣꯏꯕ ꯑꯗꯨ ꯄꯨꯡ ꯏꯁ ꯍꯧꯔꯣ ꯍꯧꯔꯣ ꯒꯦꯝ ꯍꯧꯔꯣ ꯅꯨꯃꯤꯠ ꯅꯥꯗꯣ ꯁꯣꯛꯑꯅꯤꯀꯣ ꯅꯣꯏ ꯒꯦꯝꯒ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯇꯧꯍꯜꯂꯤꯅꯤ ꯑꯩ ꯇꯧꯗꯦꯍꯦ ꯈꯪꯗꯦ ꯑꯗꯨꯅꯤ ꯀꯔꯤꯗꯣꯅ ꯀꯔꯤ ꯅꯝꯃꯨꯔꯕ ꯑꯗꯨꯅꯤ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯕꯕꯜ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯑꯒꯗꯤ ꯑꯥꯏꯐꯣꯟ ꯍꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯣꯡ ꯆꯨꯗ꯭ꯔꯦ ꯀꯣ ꯇꯨ ꯅꯣꯡ ꯆꯨꯗ꯭ꯔꯦ ꯃꯤꯅꯤꯠ 5 ꯂꯩꯒꯦ ꯒꯦꯝꯗꯣ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯅꯨꯀꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯗ ꯑꯉꯥꯡ ꯃꯆꯥꯁꯤ ꯅꯨꯡꯁꯤ ꯉꯥꯏꯈꯣ ꯑꯗꯨ ꯇꯧꯁꯤ ꯌꯥꯔꯣꯏ ꯀꯩꯅꯣꯝ ꯅꯝꯃꯤ ꯀꯔꯤꯅꯣ ꯁꯤ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯍꯟꯅꯣ ꯌꯥꯔꯦ ꯁꯦꯡꯅ ꯎꯔꯦ ꯁꯤꯅ ꯈꯔ ꯁꯦꯡꯕ ꯃꯥꯜꯂꯤꯀꯣ ꯉꯁꯥꯏꯗꯤ ꯀꯔꯤꯅꯣ ꯅꯣꯡꯕꯨ ꯆꯨꯕꯅꯦ ꯂꯩꯆꯤꯟꯕꯨ ꯄꯥꯏꯕꯅꯦ ꯆꯤꯟ ꯈꯨꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯏꯁ ꯅꯪꯁꯤꯅꯅꯦ ꯑꯣꯟꯊꯣꯛꯄ ꯍꯦꯛꯇ ꯐꯔꯦ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯀꯤꯖꯕꯗꯣ ꯂꯥꯏꯚ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯇꯧꯕꯁꯦ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯅꯞꯀꯗꯧꯅꯅꯦ ꯃꯥꯏꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯗ ꯆꯟꯗꯣꯏ ꯇꯧꯕꯅꯦꯕ ꯍꯦꯛꯇ ꯈꯟꯕꯗ ꯉꯝꯖꯔꯔꯣꯏ ꯀꯨꯀꯤꯔꯣ ꯆꯤꯟ ꯈꯨꯝꯂꯤꯗꯣ ꯍꯣꯏ ꯍꯣꯏ ꯀꯨꯀꯤꯅꯤ ꯑꯩ ꯀꯨꯀꯤ ꯍꯅꯨꯕꯤ ꯑꯩ ꯀꯨꯀꯤ ꯍꯅꯨꯕꯤꯅꯤ ꯌꯨꯝꯅꯥꯝ ꯅꯤꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯀꯨꯀꯤ ꯈꯪꯕ꯭ꯔꯥ ꯌꯨꯝꯅꯥꯝ ꯅꯤꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯀꯨꯀꯤ ꯑꯗꯣ ꯅꯤꯉꯣꯜ ꯀꯨꯀꯤ ꯅꯠꯇꯦ ꯃꯩꯇꯩ ꯆꯅꯨꯅꯤ
ꯌꯨꯝꯅꯥꯝ ꯅꯤꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯍꯥꯏꯁꯤꯅꯤ ꯔꯣꯍꯤꯠ ꯆꯦꯟꯈ꯭ꯔꯦ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯆꯦꯟꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ ꯂꯥꯏꯁ꯭ꯔꯝ ꯀꯨꯀꯤ ꯍꯥꯍꯥ ꯑꯗꯨꯅꯤ ꯂꯥꯏꯁ꯭ꯔꯝ ꯄꯥꯏꯇꯦ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯄꯥꯏꯇꯦ ꯀꯧꯏ ꯒꯪꯇꯦ ꯀꯥꯏꯅ ꯍꯩꯇ ꯀꯩꯅꯣꯝꯃ ꯒꯥꯏꯇꯦ ꯍꯥꯏꯔ ꯀꯅꯥꯅꯣꯝ ꯂꯥꯛꯑꯝꯗꯥꯏꯅꯦ ꯆꯠꯈ꯭ꯔꯦ ꯑꯩ ꯍꯦꯛꯇꯤ ꯁꯨꯃꯥꯏꯅ ꯂꯥꯏꯞ ꯊꯥꯇꯔꯦꯕꯣ ꯁꯝꯃ ꯁꯨꯃꯥꯏꯅ ꯆꯤꯟ ꯈꯨꯝꯃꯒꯅꯦ ꯕꯤꯁꯃꯤꯜꯂꯥꯍꯤ ꯔꯍꯃꯥꯟ ꯔꯍꯤꯝ ꯍꯥꯏꯅ ꯃꯥꯟꯗ꯭ꯔꯣ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯤ ꯋꯥꯁꯂꯝ ꯀꯥꯏꯅ ꯃꯥꯟꯗ꯭ꯔꯣꯏꯁꯦ ꯍꯩꯇ꯭ꯔꯣ ꯅꯦꯅꯦ ꯒꯟꯇꯦ ꯇꯥꯔꯤꯗꯨꯗꯤ ꯒꯟꯇꯦ ꯇꯥꯔꯤꯗꯨꯗꯤ ꯍꯣꯏꯃꯤ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯥꯛꯑꯝꯗꯥꯏꯅꯦ ꯆꯤꯟ ꯈꯨꯝꯃꯤꯗꯣ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯅꯤ ꯃꯩ ꯀꯪꯈ꯭ꯔꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯁ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣꯅꯦ ꯃꯁꯛ ꯑꯣꯏꯅ ꯎꯞꯂꯒ ꯇꯧꯔꯛꯑꯣ ꯃꯥꯛꯁ ꯑꯣꯏꯅ ꯇꯧꯁꯦ ꯁ꯭ꯋꯥꯏꯗ ꯃꯥꯛꯁ ꯑꯃ ꯂꯩꯔꯝꯕꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯝꯇ ꯇꯧꯁꯤꯔ ꯈꯪꯗꯦ ꯍꯥꯏꯒꯨꯝꯅꯁꯦ ꯑꯩ ꯈꯨꯠꯅ ꯆꯨꯝꯃꯤ ꯅꯦꯅꯦꯅ ꯁꯣꯜꯂꯤꯗꯣ ꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯗ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯒꯒ ꯉꯥꯡꯕ ꯃꯨꯁꯂꯤꯝꯒꯗꯨ ꯌꯥꯝ ꯂꯩꯌꯦꯕ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯏ ꯃꯥꯛꯁ ꯎꯞꯂꯒ ꯑꯦꯜꯕꯤ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯕ ꯁꯨꯗꯕꯅꯤ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯕꯅꯤ ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯦꯕ ꯁ꯭ꯋꯥꯏꯗ ꯃꯥꯛꯁ ꯑꯃ ꯇꯥꯔꯝꯕꯅꯦꯕ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨ ꯅꯞꯁꯜꯂꯒꯅꯦ ꯍꯦꯛꯇ ꯊꯥꯔ ꯂꯣꯏꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁ꯭ꯋꯥꯏꯗ ꯃꯥꯛꯁ ꯑꯃ ꯂꯩꯔꯝꯕꯗꯨꯕꯨ ꯈꯪꯗꯦꯗ ꯎꯠꯂꯛꯀꯅꯣ ꯀꯣꯔꯣꯅꯥ ꯌꯥꯝꯅ ꯀꯤꯖꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯅꯣꯏꯗ ꯀꯣꯔꯣꯅꯥ ꯊꯨꯡꯉꯗꯤ ꯀꯔꯤꯝ ꯀꯤꯔꯨꯅꯨ ꯀꯣꯔꯣꯅꯥꯁꯤꯗꯤ ꯏꯖꯤꯅꯤ ꯑꯩꯒꯤ ꯇꯣꯉꯥ ꯑꯃꯇ ꯂꯧꯕꯤꯔꯣ ꯃꯊꯛꯇ ꯂꯩꯕꯅꯤ ꯇꯣꯉꯥ ꯊꯣꯛꯆꯣꯝꯁꯨ ꯃꯥꯡꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯊꯣꯛꯆꯣꯝ ꯉꯥꯛꯇ ꯇꯣꯡꯊꯣꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯧꯅꯤꯇ Now you got it, guys. ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯅꯦꯅꯦ ꯑꯩ ꯑꯃꯨꯛ ꯄꯥꯏꯊꯣꯛꯑꯒꯦ ꯏꯀꯣꯜꯗꯒꯤ ꯍꯌꯦꯡ ꯑꯃꯨꯛ ꯄꯥꯏꯔꯛꯀꯦ ꯄꯥꯏꯔꯣ ꯄꯥꯏꯔꯣ ꯄꯥꯏꯔꯦ ꯇꯦꯂꯪꯒꯥ ꯄꯥꯏꯔꯣ ꯄꯥꯏꯔꯣꯀꯣ
ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯥꯏꯔꯦꯀꯣ ꯅꯣꯏ ꯑꯅꯤꯁꯤꯗ ꯉꯥꯏꯔꯦꯀꯣ ꯅꯦꯅꯦ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣꯅꯦ ꯎꯔꯨꯒ ꯂꯩꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯆꯣꯡꯈꯠꯂꯛꯏꯁꯤꯕꯣ ꯍꯥꯏ ꯍꯥꯏꯔꯣ ꯍꯥꯏ 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 ꯃꯌꯥꯝ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯥꯏꯔꯝꯃꯦ ꯁꯥꯕ ꯃꯥꯅ ꯂꯣꯏꯔꯦꯗꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯣ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯅꯤꯁꯦ ꯃꯁꯝꯁꯤꯁꯨ ꯀꯛꯀ ꯌꯥꯗꯦ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯃꯇꯦꯛ ꯑꯃ ꯀꯛꯄꯗ ꯌꯥꯎꯗ꯭ꯔꯦꯗꯣ ꯃꯇꯦꯛ ꯑꯃ ꯃꯥꯟꯅꯗꯦ ꯁꯦꯝꯕ ꯀꯩ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯊꯤꯟ ꯀꯧꯋꯦ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯊꯤꯟ ꯆꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯀꯧꯕꯅꯤ ꯑꯩꯗꯤꯗꯤ ꯅꯪ ꯇꯧꯔꯣ ꯅꯪ ꯑꯣꯏꯅ ꯇꯧꯔꯣ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯆꯠꯇꯦꯗ ꯁꯣꯝ ꯀꯥꯗ ꯆꯠꯂꯨꯕꯅꯦ ꯀꯩꯅꯣ ꯇꯧꯋꯤ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯃꯥꯏꯁꯦ ꯁꯣꯝ ꯆꯥꯎꯊꯣꯛꯑꯒ ꯇꯣ ꯁꯨꯝ ꯇꯧꯔꯒꯅ ꯑꯃꯨꯛ ꯈꯔ ꯄꯤꯛꯁꯟꯕ ꯌꯥꯝ ꯊꯤꯌꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ
Kana kana lege ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯃꯔꯤꯈꯛꯄꯨꯗꯤ ꯂꯩ ꯍꯌꯦꯡꯗꯒꯤ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇ ꯊꯥꯖꯔꯔꯣꯏ ꯂꯥꯏꯔꯤꯛ ꯑꯝꯇ ꯊꯥꯖꯔꯔꯣꯏ ꯆꯥꯛꯁꯨ ꯌꯥꯎꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯆꯥꯛꯁꯪꯗ ꯁꯤ ꯉꯥꯔꯤꯁꯦ ꯈꯤꯇꯪ ꯂꯧꯒꯦꯅ ꯆꯠꯂꯨꯕꯗ ꯑꯩꯒꯤ ꯑꯌꯨꯛꯅ ꯅꯦꯠ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯐꯣꯟ ꯑꯃꯗꯒꯤ ꯍꯣꯠꯁꯄꯣꯠ ꯆꯤꯡꯕꯕꯨ ꯆꯥꯛꯁꯪ ꯆꯪꯕꯗ ꯇꯨꯒꯤꯗ ꯆꯤꯡꯕ ꯌꯥꯗꯕꯩ ꯋꯥꯅꯤ ꯀꯅꯥꯅ ꯆꯥꯈ꯭ꯔꯦꯒꯦ ꯆꯥꯛꯇꯣ ꯉꯁꯥꯏꯒꯤ ꯊꯣꯡꯈꯤꯕꯒꯤ ꯆꯥꯛꯅꯦꯕ ꯑꯗꯣ ꯉꯥꯔꯤꯁꯦ ꯂꯧꯒꯦ ꯇꯧꯕ ꯆꯥꯛꯁꯪꯗ ꯂꯥꯏꯟ ꯀꯩꯅꯣ ꯃꯣꯏꯒꯤ ꯍꯣꯠꯁꯄꯣꯠꯁꯦ ꯐꯪꯗꯕꯩ ꯋꯥꯅꯦꯕ ꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯁꯤꯒꯤ ꯗꯕꯥꯁꯤꯃ ꯄꯤꯛ ꯊꯟꯅ ꯄꯤꯕꯤꯔꯛꯄꯅꯦꯕ ꯁꯤꯅ ꯉꯁꯥꯏꯒꯤ ꯆꯥꯛ ꯑꯗꯣ ꯃꯣꯏ ꯇꯟ ꯍꯧꯕꯤꯕꯅꯤ ꯃꯣꯏ ꯇꯟ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯃ ꯇꯧꯔꯅꯤ ꯑꯁ ꯀꯣ ꯏꯪꯒꯁꯤꯒ ꯈꯣꯡꯒ꯭ꯔꯥꯎꯒ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯌꯥꯎꯗꯦ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯩꯗꯩꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯃꯨꯛ ꯀꯥꯞꯊꯣꯔꯛꯀꯦ ꯇꯨꯝꯃꯝꯗꯥꯏ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯑꯃꯈꯛꯇꯪ